आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहानबद मरुइबा पाउ लीला कांगबु कुंथ्राना सरुक यादुना सुमांग लीला फेस्टिवल लिसिंग अनि कुनमाथोय ngasiदगी इम्फालदा होरगनी राज्य सिदा कोविड-19 न नाबदगी फरकपगी चांगसादा मरफुद्रा 9.3 यौरे एक्टिव केस कुंथ्रा मादोइदा ngaire प्रधानमंत्री नरेंद्र मोदी न ngasi सिलोंगी नेग्रिम्सता लिसिंग 3,500 सुबा जन औषधि केंद्र जातिदा कथोखरे अमसुंग नोंगचुब बेंगोल अमसुंग असम यावना विधानसभा मिखल पांगथोकदबा राज्य सिंह भोट खोंबगी थबक कनखनरकले लेप्तुना मिरेप सिंगी मिंग लाउथोकनरकले लेबाग असिना मालेमगी लाइचत ओइरिबा कोविड-19 गी लांथेंग चथरिबना मसिदगी ngaktoknaba asamba sexual thorang ahum ngakna chatpinaba ningsingjari yumdagi hek chathokpada face mask upiyu mi amaga futtaruk lamnana laibiyu maimit amadi khutsa toina hamdoktuna tarutana na thambiyu hauzik mapungoi ba pau Sumang Lila Festival lisingani kun matoi ngasidagi Imphal gi Palace compound laiba iboyai ma Sumang Lila sanglenda horagani festival asi Works Mantri Thongam Biswajit Singh ngasi nungtil hawdokani hawdokpagi thawramaduda PIC Mantri L Dikho amasung Manipur Pollution Control Board ki Chairman L Radha Kishore Singh saruk yagani Manipur State Sumang Lila Council Imphal na sinba Lila Festival asida nupagi Lila Kanglup Tarani toy amadi nupigi Lila Kanglup Tarani pana saruk yagani ngasi ahuba numita sanalaibak natyom artist ki Sumang Lila Laikang Lada Thambal utkani Manipur da hayeng malemgi nupigi numit pangthoknaba sem sanare nupigi numit asigi kumsigi theme di Women in Leadership Achieving an Equal Future in a COVID-19 World Haibasini Kendra gi Information amasung Broadcasting Mantraloy gi Regional Outreach Bureau Imphal amasung Press Information Bureau Imphal na punna shinduna hayeng numit yungba matungda malemgi nupigi numit pangthokani numit asigi mari lenyana kumsi sahi gi theme asida webinar masili tongan banalai lukayana su malemgi nupigi numit pangthok tagadauri All Manipur Women Voluntary Association Imphal na numit asi GM Hall Imphal da let us carry the struggle forward habit theme da pangthokani SS Entertainment Konung Laikai Nupi Kanglup Imphal Performing Arts Culture and Education Imphal masung Tiranga Trust Imphal ga kusam naduna malemgi nupigi numit Imphal gi Palace compound da leba Konung Laikai Youth Development Club ki hall da pangthokadauri maduda kumsigi theme asida nomugi oiba social awareness program ama amasung present status of Manipuri women in Manipuri Manhor Saik Sanskritan haibasida khananainaba ma pangthokani Rajya sida COVID-19 na nabadagi farakpuki sangsada marfudra 9.3 yaure active case masingsu kunthra mathoi da hanthare haiba matamasda miyo ani nauna COVID-19 positive oiraki masi tharaga hauzik faubada COVID-19 positive oiba apunba masing lising kun mapan sani marfunipan sure haukiba pung kun mari da miyo mari naba baduna discharge tawkibadagi puna na fakiba masing lising kun 9.5 marfu mari yaure haukiba chayol amarongi dagi laichat asida mi amata siraktabana hauzik faubada sikiba masing sahum humdra humdoi da lengdana leiri maraga sida khwadigi nauna mi lising ani sanipan tara taru COVID-19 vaccine kapkibaga loinana hauzik faubada vaccine kapkiba apunba masing lising humpu manga sambri humpu manga sure masigi manungda healthcare worker lising kuntra sani shuna mari yauri Meghaloi da ngarang nauna mi ani COVID-19 positive oiraki amasung mari na naba paraktu discharge tawki rajya sida hauzik faubada COVID-19 positive oiba apunba masing lising 3 samapan humbudra sure mi samani phuni pana laikidre khwadigi nauba pau matungina rajya sida hauzik faubada naba pakiba masing lising 3 sure active case tarani thoi leiri amaromda Meghaloi da COVID-19 vaccine kapagi thabak nongmogi kankhalakli healthcare worker amasung frontline worker kayamarum vaccine kapkhre Haukiba sahi manga asida lebaga sigi tongan mafam singdagi miyo lising kuntra mari henbana Indira Gandhi National Open University Ignauda degree amasung certificate program sing yauna awangba thaki mahitamki masina vocational coaching gi kuthangda thabak phangnabagi khudongchaba kaya supiri aizol da ngarang Ignau Regional Center amasana ba virtual oina jatra hulaba tungda kendra gi shiksha mantri Dr. Ramesh Porkriyal Nishangna wafamasi phongdokibani mantri na hai center asina mejoram gi miyam da awangba thaki mahitamnabagi aningba apamba sing adu thunganba ngamlagani
Uraising kanduna thamba amadi yokhatpa amasung Senmilon fagaranbada lei thabagi kanaba haiba wakhalonda Orchid Society of India amasung Botanical Survey of India na Northeastern Hills University ga punna senduna zati taki mipam amasung workshop ama Silongda pangthokre workshop aduda Bharat ta hauriba uraising hidak ta kanaba adugi matang da khanaki tabiriba pawasi Akashwani Imphal dagini Pradhan Mantri Narendra Modi na ngasi Silongi Negrimsta lising taret chamanga suba Jan OCD Kendra Jati da kathokre madugi mamangda video conferencing ki kuthang da Jan OCD Divas da wangang bada Sri Modi na miyamda Jan OCD Kendra sing da phangba hidak sijanana ba appeal tawki mangna hai Kendra sing asidagi hidak leraga sijanabana lupa koti lising mapanlom he na miyamna kanba ngamle Akashwani ki pangmina hai Pradhan Mantri Bharatiya Jan Aushadhi Pariyojana ahongba mamalda miyam apaba magun leiba hidak phangana ba honari ngasi Silongda center ama hangdoki ba asiga loinana leibaga sa scheme asigi makada hangdokpa center lising tare chamanga sure sariba senba chayesida Jan Aushadhi Kendra singdagi hidak yonbada micha miyamna lupa koti lising hum chatuklom kanbangamle Jan Aushadhi Kendra singda yoliba hidak asi kaithel yonba hidak tagi chada yangkhai dagina marfudra phabu mamal hongi March thagi ahan basayol asi lebak sin batungbada Jan Aushadhi Week haina palan tawri masigi theme na Jan Aushadhi Seva vi Rozgar vi haibasini Nongchu Bengal Assam Tamil Nadu Kerala amasung Puducherry Vidhan Sabha Mikhal gi damak vote khomgi thabak kan khanarakle Pradhan Mantri Narendra Modi na ngasi nongchul pungani da Kolkata gi Brigade Parade Ground na miyam gi asoba rally ma da wangangani Sri Modi gi rally asi BJP na February thada haudokiba Parivartan Jatra adu loishinbagi rally oigani haina thajanari masi Nongchu Bengal da Mikhal gi notification thokraba matungna Pradhan Mantri na saruk yaba ahanba rally ni Rajya gi BJP President Dilip Ghosh na hai rajya dugi mafam pumnamaktagi Dol gi karmi sing na saruk yagadaba rally duda Sri Modi na vote khombagi anoba mayon ama piragani Vidhan Sabha Mikhal manungda Sri Modi na Bengal da rally kunni mathakta saruk yagani Nongchu Bengal Vidhan Sabha Mikhal tangkak nipan thongna pangthokani Anba tangkak ta thasigi kuntareta Vidhan Sabha Kendra kuntra da vote thadanagani Trinamool Congress ki luchingbi amasung Mukhyamantri Mamata Banerjee su Siliguri da pangthokpa Mikhal gi rally ama da saruk yagani Congress Left Dol Singh amasung Indian Secular Front ki chungsinaba kangbu Sanyukta Morcha gi ahan apunba thoram su ngarang Kolkata da pangthokre maduda CPIM gi Biman Basu amasung Congress ki Abdul Manan yauna makok thongba luchingba kaya saruk yakhi Nongchu Bengal Vidhan Sabha Mikhal gi damak BJP na mirep yankhai taret ki ming yawba ahan ba list phongkre dol asina Suvendu Adhikari bu Nandigram Vidhan Sabha Kendra da Trinamool Congress ki makok amasung Mukhyamantri Mamata Banerjee gi mayukta mirep oina thagatli Mamata Banerjee gi yamna maruoiba misak ama oiramba Sri Adhikari tha kharagi mamangda BJP da yawkhibani hanagi cricketer Ashok Jinda Moinadagi BJP gi mirep oiragani hanagi IPS officer Bharti Ghosh na Devra Sita BJP gi mirep oiragani Congress na chu Nongchu Bengal da Mikhal gi damak mirep trahumdagi ahan balis phongkre dolasina Samiroibu Kharagpur Sadar Chittagi amasung Partha Pratim Banerjee bu na Purulia dagi amasung Radharani Banerjee na Bankura Sitagi mirep oiragani Congress na Assam Vidhan Sabha Mikhal gi su mirep nipu gi ming yawba ahan balis phongkre dol gi State President Ripun Bora Gopur Chittagi amasung Subramita Gogoi na Sibsagar dagi mirep oiragani dol gi makok thongba luchingba Debrata Saikiana Nazira Sitagi amasung Dr. Anush Kumar Meg na Tezpur Sitagi Mikhal thenaragani maragasida Vidhan Sabha Mikhal pangthokadoriba Tamil Nadu da su rajniti dol singna sit yenabagi wafam kana khanari DMK MDMK sit taruk pikre rajya sida tha sigi tarani thoidigi mirepche pisinba hogani Lebagasta haujuk phawbada COVID-19 vaccine kapkiba apunba masing koti ani lakh taruk hele Haksel Mantraloy na hai haujuk phawbada mi koti ani lakh taruk lising humphuni thoi sumna humdrani thoi da COVID vaccine kap khare lebak sin batung na COVID-19 vaccine kapagi ngarang numit yangkhaini subagi numidang pung 8 phawbada mi lakh 13 lising humphumari henbada vaccine kapki Himachal Pradesh ta Tibet ki Dharmaguru Dalai Lama COVID-19 vaccine ki ahanba dose kap khare Loishilakpada COVID-19 lagi ngak thoknaba face mask uppa futaruk lamna leiba khutsa amadi mai mit taru tanana thamba haiba asamba thong ahumasi ngakna chatpinaba amukhana ningsingjari aroibada maroiba pau amukhana Lila kangbu kuntra na saruk yaduna Sumang Lila Festival lising ani kunmathoi ngasidagi Imphal da hauragani Rajya sida COVID-19 na nabadagi pharakpagi changchada 49.3 yaure active case kuntra mathoi da ngaire Pradhan Mantri Narendra Modi na ngasi Silongi Negrimsta
8,900 suba Jan Osidi Kendra Jatri da Kathokre amasung Nongchuk Bengal amasung Assam yauna Bidhan Sabha Mikal Pangthokadaba Rajya Singda Vote Khombagi Thabak Kankanarakli Leptana Mirep Singi Ming Lauthoknarakli Paulujare